Hello sinausin ngasi video anabam pore ngasi video jina kamai to ganda akhoi gunia makhan jingje karam lege haji parakuni akhoi manipur da sinaba gunia haita ne meli sinaba ade karam ne sinage hada adagi english da explanation su to jarake ada han bagi jina raptor gawe akhoi manipur da di thaina di yam kan sinabdi ude hojik pudi nahajing akhoi haita ne akhoi nahajing na khara sinabdi uwe aduga sijina masijin harage hamda sima second sen harage sijina akhoi meter square kowe sijina tri square kowe sigi tri square ga meter square khenari je chap mane gunia di 90 degree na tani adugo 90 degree angle na tani adugo mark khenari je kamai to ganda sijina sida kakpam yaje siji 45 meter hainaiba hogi kana dago meter ore sijina kakpajina meter square aduga sigi kaktawje sijina tri square neba chapti maneba aduga mathang gijina bevel square jina kamai to ganda madi akhona apamba mongda apamba pada thamba yaiba angle je smai thamgera adagi sumai thamgera natragana sumai thamgera apama mongda thamba yaiba aduga mathang gijina combination square jina kamai to sijina sigi ani je punjinaraga hapaneba sijina somna kanna tri square lare somna kanna meter square lare sigi apamba ina somda tri square sinage hagadi tri square lare aduga somna kanna meter square sinage meter square somba yar sina combination square aduga akhoi manipur da yamna phajana sinabajina sigi makhan ahum jine sigi bevel square aduga meter square tri square moi hom jina akhoi manipur da yam kana sinai mayam nunusibiduna like and subscribe to you